ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯗꯒꯤꯅꯤ ꯃꯤꯌꯥꯝꯅ ꯁꯥꯎꯔꯛꯇꯅ ꯗꯣꯛꯇꯔ ꯁꯪ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯅꯔꯛꯏꯕꯁꯦ ꯃꯥꯅꯦ ꯑꯐꯕ ꯗꯣꯛꯇꯔꯁꯤꯡꯅ ꯏꯝꯐꯥꯜꯗ ꯊꯝꯕ ꯗꯣꯛꯇꯔ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡꯁꯤꯡꯁꯤꯅ ꯈꯨꯡꯒꯪꯗ ꯊꯝꯕ ꯌꯥꯈꯤꯔꯣꯏ ꯌꯥꯈꯤꯔꯣꯏ ꯂꯩꯄꯥꯛ ꯑꯁꯦ ꯌꯥꯈꯤꯔꯣꯏ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯗꯦꯅꯍꯦ ꯏꯅꯝꯃ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯕ ꯃꯤꯆꯪ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯦ ꯑꯁꯨꯝ ꯑꯁꯨꯝ ꯊꯦꯡꯅꯈꯤꯅꯤ 하요. 그이노 낭내 이제다 하는 것이보. 하이로네. 하. 아운 볼 럭토우리야 봐. 그동 왜 럭토우리노? 예. 아운데 수 겜다 하는다 봐. 카리노가 만 카리자. 수원이 시카이나 게 아니라. 아이, 이게 무슨 Hey, nang mafamsida kadawlaino. Aibu mamamoy na miyam mamangsida. Lamsat naida bigi mamane ne yonbo oktadana. Mafamsida karim yon gelaino. Sagi pukchen ba? Mamamo oy bagi minungchi majet mabaw pagtaba. Ay nang jasijagron hey. Nang nahanjan aibu lumay di yon ba piedri ba? Aso nung sigar ba isu ani duboso. 낭내 이 타농자기 세날래다나 세 아이부 할로 세 아이부 주 할로 하이바 이마 까리기노 낭내 이몽도 되게 아운번 라이럭 토우리자 이 소원이도 까리데 사랑바네 하 까다이다 도망가네 ꯑꯩꯅ ꯍꯤꯡꯒꯣꯜꯗꯣ ꯂꯩꯖꯈꯤꯕꯒꯤ ꯆꯦ ꯆꯥꯡꯁꯤ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯅ ꯄꯇꯥ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ 시기 셀리스다 야오리본 펌시다니 아예 또 본 펌다다 리자브나티 누가 인코지 레버기 제장이나 본 마탐도수 그게 오자 깽바 이사막수 이함바기 인코세 레이버 요원바다 아이 이사막네 야자레나 쿠이 비비람반 아두가 호지나 무 케스 톡슨 비레이세 야라가디 레카이 아마디 클럽기 신라우싱나 엉통 와인비 ꯌꯦꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯥꯕꯜ ꯋꯥꯐꯝꯁꯤ ꯇꯔꯥꯏꯕ ꯅꯠꯇꯕꯅꯤꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯌꯦꯟꯕ ꯉꯝꯃꯔꯣꯏ ꯂꯥ ꯆꯪꯉꯣ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ ꯊꯥꯕꯜ ꯇꯥꯔꯦ 이네 ꯀꯩ ꯂꯩꯔꯒꯦ ꯀꯥꯈꯠꯄꯤꯔꯣ ꯏꯃꯨꯡ ꯐꯝꯁꯤ ꯑꯩꯈꯣꯏ ꯐꯝꯃꯔꯣꯏ 이비ꯃꯒ ꯅꯪꯒꯅꯦ ꯍꯧꯖꯤꯛ ꯀꯥꯏꯅꯔꯕꯅꯤꯅꯅꯦ ꯃꯥꯒꯤ ꯃꯄꯣ ꯃꯆꯩꯁꯤꯡꯁꯦ ꯂꯧꯒꯦꯅ ꯂꯥꯛꯏꯕꯅꯤ 이네 마네 줌시 다독돈 잡히보다 이네 오늘 수에는 감비리더니 단자시다 마기 마포마시 로기하리시 이네 오종 떠디 칼루니 윰시다기 마기 마포라마타 부부기 라일